Handakta fal lauthokhiba Union Public Service Commission UPSC na lauba Civil Service Examination 2025 ta India pumbagi oina 652 rank fangduna mai paklakraba Kakching District ki Hianglam Awang Laikai dagi Wahengbam Subhash Chandra madi Wahengbam Ongbi Thoibi ani gi macha Wahengbam Renudhar ngasi mahaki poknafam lamdam Hianglam amadi wabagai gi miyamna taramna okre Dr. Elangbam Amit Kumar Proprietor Lamyanba Enterprises ki sponsor makada Kachathol Hianglam wabagai na sinduna Kachathol ground da pangthokiba taramna okpagi thoramaduda Dr. Elangbam Amit Kumar na athoiba mithung Laikai gi ahal W Chaubi na thoramapu loinana E Surendrajit retired AI Kakching na akhanaba lengbirakpo ina sarukya khi Thoramaduda Dr. Elangbam Amit Kumar Proprietor Lamyanba Enterprises yauna Kachathol Hianglam wabagai gi member sing Laikai gi mera paibi sing amasung miyamna UPSC examination da mai paklakraba Wahengbam Renudhar da lei pareng lengyan fi amadi achamba khudolpot sing piduna taramna okpaga loinana pukning thaugat khi Thoramaduda Wahengbam Renudhar na mahaki mai paklakpagi paudam miyamda thamladuna hai UPSC exam asi aikoi khudingmakna strategy chumna hotnarabadi soidana mai pakpa ngamgani mamangda aigi strategy soikibana mai pakpa ngamkhida bani adubu mai paklaktaba matamda aigi family na moral support kaya pibiduna henna hotna haningbagi thauna kaya happy khiba amadi strategy chumna hotna jarakpana ngasi mai pakpa ngamlakpani exam asi thanaba hotnabada thengna khiba awaba kaya adu ngasi lamdamasigi miyamna airport tagi hauna okpiduna taramna okpibada natana poknafam lamdamasi dasu miyamna taramna okpiduna pukning thaugat piba pikup asida awaba sing adu loina mangkhre haiba wafam fongdokhi Thoramaduda thoiba mithung oina sarukya khiba Dr. Elangbam Amit Kumar na hai migi machana afaba oirakpada khubak khuduna harauba ngamlaba matamda aigi su icha afaba oihanba ngamgani irai ka iramdamasi yamna sothana lairuraba lamdamamani adubu ngasidi class 10 amadi class 12 ta position holder yaurakpa ngamkhre handakna UPSC na lauba civil service examination da India pumbagi oina 652 super rank ta Wahengbam Renudhar na mai paklakle masina takpadi laikai lamdamasi dasu afaba mahairoi kaya lei makhoi sumayon chumna hotnarabadi makhatana laikai lamdam asigi afaba achangba mioi kaya puthokpa ngamgani haiba asi achetpa thazabani afaba kunai ma sembada afaba laibaka magi mathau tai lamdam asida senmitlon fatabana mama mapa kayana macha singbu mahai masing mapung fana tamhanba ngamdaba kaya amalai masi afaba lenga kamagi khudam nate afaba kunai ma sembada afaba mahai tamfam sang leiba afaba na layeng sang leiba changi tunglam chatta Renudhar gumba kaya puthok si hairagadi election ama lakpada chak chananaba paisa lauba nong yuba tin kuphanba icha luhongnaba paisa leitre haina lauba adugumba candidate ta vote piragadi aikoi afaba kunai ama oiba ngamloi afaba kunai ama semada afaba lenga kamadi afaba lenga kloya magi mathautai lambi sorok nala khara semlaga miyam gi mihut oibagi mahutta afaba kunai ama sembada mathau tariba miyam gi senmitlon school analayang sangamadi haurakliba mahairoi singbo maikai chumna pubiba ngamba miyamgi mihut ama laihanba mathau tai haba wafam kaya fongdokhi naha sing laik tamningba sing tamba phangdaba aina Delhi dagi tholakpa matamda lekai sida ina angang mayam ama tuition tawba kanda asuke matik brain leiba yamna afaba angang mayam ama lairik takhi adu hairiba angang singdo hojik makha tana lairik tammibra haiba kandadi madu lairik tamdabana yam oire karigino haiba kanda mama mapa gi senthok leitaba lairik tamba haibse hojiki matamda di private school natrangasi ekhogi mangda leiba school se matam amada school angang bi harga maming chenarame adubu hojiki haureiba angang sinadi madu khangamdaba yai masida tamakiba horakiba tamakiba ngaktaneba ekhogi lekai da thabak tawriba ngasi lekai sida leiba mi mayam adubu hojiki government school da laik tambasi yadre yaidana private school da laik tame ado private school da laik tambasi na kaido haiba kanda mama mapa gi senthok lambina ngamaktabani maram oira kanda angang do larik sangna kuina sangna tamningi badu tambangam dadana ma gi larik tamdo tokhibana ayam oire adu ragadi ekoi gi lengak lon se chummi bra phari bra haibaduni lambi khara koilas thaba drain khara kotpa sieng khara yenana bagi damakta MLA orisona thaba nateba shigumba mayam se afaba khunai ma semada afaba education changi afaba layeng chang leiba changi siguma mayam si loina thadoga ngasi de ko anaba ma layeng na bo honaba matamda private hospital da pusandragadi aiko gi wakal da chingna ba phawe aigi ma se aigi pa se natraga aigi china se farakadra hai base singna ba phawe adubu private hospital da pusaluba kanadi achawa paisa ama sangbani na aigi leijarama lanthum property mayam ma kai batai sini siguma matamda aiko leiriba mayam su yamna munna wakal khanbam changem election ama lakpa matamda aise ai bol lepe na ngangjaba nate
ngasi gi sigumba khudong sa base laurakanda tunglam chatta afaba ngasi renudar gumba mayam ama akoi puthok minase hairagadi wakhal tamina ba machange ba natana bhor lai haidana saksa haijana ba aigi yum timure haidana seman ba aigi isa luhongna ba leitre haidana paisa lauraga adugumba candidate vote piragadi aikoi afaba khunai ma oiba ngamoi haiba wafam du khaktane ba aina thamjaningi se aduna ngasi renudar thulakpada renudar na paikha pass torokpada election maya yokselakpagi vote naksalakpagi candidate mayam na vote akoi renudar oksage na akoi tasubagi phol mayam tore haida aigi ai okpase toksage vote mayagi okseningi ba mayam da utang ohan biyo loira kanda moina okpaduga aina hokpaduga kanana hena fajana okido thamoi sengna okpa haiba ma leiriba vote ki nataba thamoi sengna siguma ngang ama thoklakpa matamda aigi daitani khalakanda tungda makhuiguma mayam ama thoklakna na bagdi gidamakta okpa haiba ama ai vote lepi kendra gi mayam ji vote khara phangna na bagdidamakta okpa haiba ama ani do karam banong tang yeng biyo haijabane adubu yamba sine nungsi bidana aigi laikai ni aigi laikai jina hana oba matungna noi mayam o haidana ngasi je sinjabane masigi damaksa soi thagachari UP da khungang ama khak lei madopati village haidana hairiba khungang se yam pikpa khungang ne adubu khungang si daida ngasi phawda IS IPS yam kai gi matak puthoki dana India da masi IS village hairiga khangnei adubu khungang se yam nei na kerang khunba khungang di nati adubu ama hogi badudagi mathang mateng pangnara kana semgat akanda ngasi di khungang do India da IS village hairiga maming chatle aduna renudar da aina haining base ngasi nangna exam se phawra kanda mi oira kanda imphal haiba lebak tu da di nang nayum na kai saraga punsi oina laikhiganu tera bisa gaiba sidaida leidana nangi nasana nau mayamda ai se tera bisa ta pokpani tera bisa ta chaurakpani tera bisa ta sigani haiba wakhal du matang punsi ga roiba miku phawbadang khanbi waiba simaga request taujage aduga ngasigi tinbiriba imai bel sing maune ngasi renudar gi mama amadi mapa gi character nainabiyo sak hek tokpaga talap ama segaire hunjanba kwa sahaudragadi yadaba sigi imungi sanna role aduga allaman seba nikti na tawdana isa isu se kai da soigi dage horen aina saga doriba talap kwa do tusallaga aigi isagi boy leihoge na khanba anigi khenabase sisu yam sauna leibane aduna leibiriba tenbiriba singna isa piiba singsi thawai yauna aina akoina hek khangakpadagi renudar na yam pingem aina renudar da daisa phamina na hangina ai khangbra na da mana no ga kari wahangone hangai du bon hai yamna tausanna base ai ngona sutau tawningaba aduda ai dum yarputu sang adu khangame yam nungai aduna pingei matamdagi akoigi dangor sina laitana matai manau nungsinadabagi aikoi imung manung nungsinadabagi sigumba wari mayam ama angang sida sum tahalagadi madu aphaba angang oroiba farakpa angang madudagi tholakpudidi samagi manungda manga tarada hena yawreba aduna aigi sai su singse aphaba oheningba taragadi pingei matamda mogi nakong sidaida madugi wakhalse wahi je sum tahanba masange adeba mamdi kaino hai kanda Delhi balebak tu da leiraga exam je thadana Manipur sidaida mai ben singsi akhogi Delhi da chatlaga exam je thanaba honaba kanda achawa paisa ma sange graduation tauba loiraba matungda coaching ana ma change coaching si tauba honaba matamda lak lomda tingi loina pura sacrifice ne kari sacrifice tawi ayuk tagi hawgalaga horen numita ba bawse masi lairik ka marup oiba natana unamak sacrifice taw thu kanda ne ngasi renudar na honor is aduna lairik pa ba si akoi sak khara saraga khara tawraga pangpada ba ya banate masidaida food supplement mayam ama vitamins mayam ama yaw sara kanda haksang ni sok tana ba adum magi phibam je dum ubirangani masai pa paraga laisi
ꯀꯥꯗ ꯐꯝꯃꯀꯥꯟꯗ ꯃꯁꯩꯗ ꯂꯥꯏꯔꯤꯛꯁꯦ ꯍꯣꯠꯅꯔꯀꯥꯟꯗ ꯑꯦꯛꯖꯥꯝꯁꯦ ꯃꯥꯏ ꯄꯥꯛꯂꯛꯏꯅꯦꯕ ꯌꯥꯝꯅ ꯇꯔꯥꯏꯕ ꯅꯠꯇꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯗꯨ ꯃꯥꯅ ꯃꯥꯏ ꯄꯥꯛꯂꯀꯥꯟꯗ ꯏꯆꯝ ꯆꯝꯅ ꯂꯥꯛꯑꯀꯥꯟꯗ ꯎꯕꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯂꯥꯏꯕ ꯃꯥꯟꯕ ꯋꯥꯅꯦꯕ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯑꯩꯗꯤ ꯅꯪꯒꯤ ꯔꯦꯡꯁꯤ ꯍꯣꯏ ꯑꯦꯛꯖꯥꯝꯁꯤ ꯃꯥꯏ ꯄꯥꯛꯂꯛꯄꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯍꯔꯥꯎꯏ ꯇꯧꯕꯇꯕꯨ ꯑꯃꯨꯛꯇꯪꯒꯤ ꯑꯦꯇꯦꯝ ꯇꯧꯀꯣ ꯍꯦꯟꯅ ꯋꯥꯡꯕ ꯔꯦꯡ ꯐꯪꯒꯣꯅ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯖꯔꯝꯃꯤꯅꯤ ꯍꯣꯠꯅꯕ ꯌꯥꯔꯤ ꯆꯍꯤ ꯌꯥꯝ ꯅꯧꯔꯤ ꯍꯦꯟꯅ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯒ ꯔꯦꯡ ꯌꯥꯝ ꯋꯥꯡꯅ ꯂꯥꯛꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤꯗ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯅ ꯐꯥꯎꯈꯤꯕꯁꯤ ꯑꯥꯔ ꯀꯦ ꯗꯤꯅꯦꯁ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯃꯁꯤ ꯀꯃꯤꯁꯅꯔ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯁꯦꯀ꯭ꯔꯦꯇꯔꯤꯒꯨꯝꯕ ꯀꯥꯔꯝꯒꯗꯧ ꯃꯥꯜꯂꯦ ꯑꯩ ꯆꯞ ꯆꯥꯕꯗꯤ ꯈꯪꯗ꯭ꯔꯦ 10 ꯄꯣꯖꯤꯁꯟ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ 10 ꯄꯣꯖꯤꯁꯟ ꯇꯥꯗꯅ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯗ ꯋꯥꯡꯉꯤꯕ ꯅꯨꯄꯥꯅꯦꯕ ꯑꯗꯨ ꯃꯣꯏꯅꯒ ꯄꯥꯔꯛꯄ ꯃꯥꯒꯤ ꯃꯇꯝꯗ ꯌꯥꯝꯅ ꯀꯣꯝꯄꯤꯇꯤꯇꯤꯚ ꯑꯣꯏꯅ ꯆꯠꯈꯤꯕ ꯗꯤꯄꯛꯀꯟ ꯑꯃ ꯂꯩꯌꯦ ꯃꯥꯒꯤ ꯃꯄꯥꯁꯦ ꯄ꯭ꯔꯣꯐꯦꯁꯔ ꯇꯣꯝꯕꯤ ꯍꯥꯏꯗꯅ ꯃꯅꯤꯄꯨꯔꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ BCꯒ ꯑꯣꯏꯔꯝꯃꯤ ꯃꯇꯝꯗꯨ ꯑꯩꯈꯣꯏ ꯗꯦꯜꯂꯤꯗ ꯂꯩꯔꯦ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯩꯈꯣꯏꯅ ꯇꯝꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯃꯣꯏ ꯄ꯭रिꯄꯦꯔꯦꯁꯟ ꯇꯧꯔꯛꯄꯅꯤ ꯍꯥꯏ ꯑꯗꯣ ꯄ꯭ꯔꯣꯐꯦꯁꯔ ꯃꯄꯥꯁꯤꯅ ꯁꯨꯇꯤ ꯂꯧꯊꯣꯛꯑꯒ ꯃꯆꯥꯅꯨꯄꯥꯁꯦ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯂꯥꯛꯑꯦꯕ ꯗꯦꯜꯂꯤ ꯇꯥꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯄꯥꯁꯤꯅ ꯃꯆꯥꯁꯦ IAS ꯐꯥꯎꯍꯟꯅꯤꯡꯒꯦ ꯍꯥꯏꯁꯦ ꯃꯄꯥꯁꯦ ꯐꯤꯖꯤꯛꯁꯀꯤ ꯑꯣꯖꯥꯅꯦꯕ ꯃꯁꯤ ꯃꯥꯅ ꯁꯨꯇꯤ ꯂꯧꯔꯒ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯂꯥꯏꯔꯤꯛ ꯇꯥꯛꯑꯦꯕ ꯊꯣꯛꯈꯤꯕꯗꯨ ꯑꯦꯖꯨꯀꯦꯁꯟꯒꯤ ꯁꯦꯛꯇꯔꯗ ꯑꯦꯅꯤ ꯐꯤꯜꯗ ꯀꯛꯆꯤꯡꯗꯤ ꯉꯁꯤ ꯏꯝꯐꯥꯜꯒ ꯀꯣꯝꯄꯤꯇꯤꯇꯤꯚ ꯇꯧꯕꯗ ꯃꯣꯏ ꯆꯣꯞꯇ꯭ꯔꯦꯕ ꯑꯩꯈꯣꯏꯒꯨꯝꯕ ꯈꯨꯡꯒꯪ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯂꯥꯏꯔꯕ ꯈꯨꯡꯒꯪꯁꯤꯗꯒꯤ ꯃꯥꯒꯨꯝꯕ ꯑꯃ ꯊꯣꯛꯂꯛꯄ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯏ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯆꯥꯎꯊꯣꯛꯄ ꯐꯥꯎꯋꯦꯕ ꯑꯗꯨꯅ ꯈꯨꯡꯒꯪꯁꯤꯗ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯍꯧꯔꯛꯏꯕ ꯌꯨꯝ ꯄꯥꯟꯕꯤꯔꯕ ꯃꯧ ꯅꯍꯥꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯏꯆꯥ ꯁꯦꯝꯕꯗ ꯑꯆꯧꯕ ꯊꯋꯥꯏ ꯌꯥꯎꯅ ꯏꯆꯥ ꯁꯦꯝꯕꯤꯌꯣ ꯂꯥꯏꯔꯤꯛ ꯇꯝꯗꯕ ꯌꯥꯗꯦ ꯂꯥꯏꯔꯤꯛ ꯈꯔ ꯇꯝꯍꯜꯂꯒ ꯂꯣꯏꯔꯦ ꯍꯥꯏꯕ ꯋꯥꯈꯜ ꯈꯟꯕꯤꯒꯅꯨ ꯏꯆꯥ ꯁꯦꯝꯕꯗꯨꯅ ꯃꯔꯨꯅꯤ ꯑꯇꯩꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯁꯤꯅ ꯃꯥꯡ ꯊꯥꯔꯒ ꯏꯆꯥ ꯁꯦꯝꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯆꯥꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯃꯤ ꯑꯣꯏꯒꯅꯦꯕ ꯑꯗꯨ ꯅꯠꯇꯅ ꯃꯌꯥꯝꯅ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯤ ꯍꯥꯏꯗꯅ ꯈꯛꯇꯪ ꯇꯝꯕ ꯈꯛꯇꯪꯗꯅꯗꯤ ꯑꯉꯥꯡꯗꯨꯅ ꯍꯣꯠꯅꯔꯛꯇꯕ ꯀꯥꯟꯗ ꯅꯠꯇ꯭ꯔꯒ ꯑꯉꯥꯡꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯅꯤꯡꯔꯀꯥꯟꯗ ꯐꯦꯃꯤꯂꯤꯒꯤ ꯁꯄꯣꯔꯠ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯣꯏ ꯉꯁꯤ ꯔꯦꯅꯨꯙꯔꯅ ꯃꯥꯏ ꯄꯥꯛꯏꯁꯦ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯃꯌꯥꯝꯅ ꯐꯨꯜ ꯁꯄꯣꯔꯠ ꯄꯤꯔꯀꯥꯟꯗꯨꯗ ꯉꯁꯤ ꯁꯤꯒꯨꯝꯕ ꯑꯆꯧꯕ ꯑꯦꯛꯖꯥꯝꯁꯦ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯤꯅꯦꯕ ꯑꯗꯨꯅ ꯌꯨꯝ ꯄꯥꯜꯂꯨꯔꯕꯅꯤꯅ ꯂꯥꯟꯊꯦꯡꯅꯕ ꯇꯥꯕꯅꯤ ꯂꯥꯟꯊꯦꯡꯅꯕꯗꯨꯗ ꯑꯩꯒꯤ ꯏꯆꯥꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯁꯤꯅ ꯃꯥꯡ ꯊꯥꯕꯤꯔꯀꯥꯟꯗ ꯏꯆꯥ ꯁꯦꯝꯕꯤꯌꯨ ꯑꯐꯕ ꯇꯦꯔꯥꯕꯤꯁꯛ ꯑꯃ ꯑꯣꯏꯕꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯗꯥꯏꯇ ꯂꯧꯃꯤꯟꯅꯁꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯆꯧꯕ ꯗꯥꯏꯇ ꯂꯧꯖꯔꯛꯀꯦ ꯂꯩꯀꯥꯏ ꯂꯝꯗꯝꯁꯤ ꯐꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯒꯤꯗꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤꯁꯦ ꯀꯠꯊꯣꯛꯑꯒꯦ ꯍꯥꯏꯗꯅ ꯊꯣꯛꯂꯛꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯗꯨꯃꯛ ꯀꯠꯊꯣꯛꯑꯒꯗꯕꯅꯤ ꯑꯗꯨꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯐꯕ ꯇꯦꯔꯥꯕꯤꯁꯛ ꯑꯐꯕ ꯂꯩꯀꯥꯏ ꯑꯃ ꯑꯣꯏꯍꯟꯕꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯗꯥꯏꯇ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯈꯔ ꯊꯝꯖꯔꯒ